आकाशवाणी इम्फाल ngangbam nganthoi pau pajari ahanbada maroiba pau security force na raija sigi sing amasung tampaki tongan tongan ba jila sing da thiba hombagi thabuk chathabada nongmai amasung bom yauna khusukula kya phagat pangamkhre taret suba rashtriya posan ma tongan tongan ba thoram koti lising humphunipan ga loinana lebaksin ba thongna pangthokli amasung health and family welfare mantraloina miyamda monkey pox leina gi matang da paksana khanghana ba raija amasung union territory sing da haikhre security force na raija sigi sing amasung tampaki tongan tongan bajila sing da thiba humbagi thabak chathabada nongmai amasung bom yauna khusukula kya phagat pangamkhre Surasanpur jila gi swangdai tuikui mualamda Manipur police amasung Assam rifles ke punba kangbu amana thiba humbagi thabak chathabada 9mm country made pistol ama single barrel ama Myanmar currency da kiat lising taruk chani BP jacket ama camouflage ki khongrao ama amasung phurit ama phagat pangamle Kangpokpi jila gi harau thel amasung lambung singda Manipur police amasung CRPF ke punba kangbu amana thiba humbagi thabak chathabada tripod yawba meter ani makhai sangba local made improvised projectile launcher pompi ama kg ama makhai rongi bom taramathoi amasung empty case tara phagat pangamki amaromda Thawbal jila gi nongpok sengmai police station gi manung chana leiba Salam Patong village da thiba humbagi thabak chathabada Assam rifles na IED ama phagat pangamki Kamjong jila gi short company operating base da security gi oiba mifam mangarang pangthokre mifam adu Assam rifles na sinduna pangthokhibani mifam adu khunja singbu makhoi makhoi gi lefam da soida ngamdana lehenaba amasung haujik oiriba security gi phibam khananaba pandam da pangthokpani Tauramadu da village council tarani thogi mihut tarani pana saruk yakhi amaromda Assam rifles na sinduna Chandel jila gi Modi village da rifleman JD Churamani Singining Singkhubam da ikai khumna utpagi thorama ma pangthokre rifleman Churamani English ma chamapan marphudara gi September 16 ta raija sigi Khaibung Khulen amasung Lekmai post ki marakta patrolling chalingai da lalhobu singa khuthokna bagi thodok ta leikhidabani Kaksing jila gi Pangaltabi amasung Wangjing khunok da ngarang numidang miyam gi maira rally satkre rally adu da saruk yakiba miyamna khulngakpa sing phaba yaroi Maitai sing schedule tribe list salhalu haiba yauna kholau kya lauki Manipuri lol culture amasung sahitya bu miyam da khanghanaba honabada sabu thodang loriba saknairaba kabi critic amasung translator Brajakumar Shankar da Thiam Ibo Sawi National Award khosinaragani sahitya thokpanglumna thadorpa cherol manhai award asida sel oina lupa lising tara citation ama amasung lengyan ama yauri sahitya thokpanglupna sahi kun pharakpagi saruk ama oina Nongso Bengal gi Durgapur da Manipuri sahitya amasung lonbu mapan lamda hena saktak lonabagi damak numid humni gi oiba khongset ama sathawlupna sinduna satkadauri khongset asida mioi taratarungna saruk yagani haina serol aduna makhatari Pradhan Mantri Narendra Modi gi Man ki Baat pukning gi wagi sama 13 suba episode lakliba nongaijing numit ki ayuk pung 13 da Akashvani Imphal da sandokani LRS Akashvani Surasanpur da suthauromasi sandokani Masigi Manipuri wahan thok Pradhan Mantri gi warol piba hek loibaga sandokani masi numitumakki numidang pung 9 da su amohana sandokani dialect lol sing paumai mar paite kabui thadau mau amsung tangkhul da na mathang numita sandokani tabiriba pause Akashvani Imphal da gini Taret suba rashtriya posan ma tongan tongan ba thauram koti lising humphunipan ge loinana lebaksin ba thongna pangthokli thauram asida anemia dagi ngakthokna ba thaurangi makhada annual nutrition amasung welfare campaign koti ama lakh marphu register tawkhre growth monitoring da tongan tongan ba thauram koti ama lakh humphunipan paikhatli aduga complementary feeding gi makhada saurakna thauram koti ama lakh nifu manga paikhatli campaign asigi posan bhi parai bhi thauram gi makhada event koti ama lakh yankhai mapan yauri masida natana miyam bab tahanba akoibagi phibam ngak senba yauna tongan tongan ba thauram kya suleptana pangthokli women and child development mantraloy gi matungina sahi asigi posan magi thabak thauram sing khwaidagi ningthina pangthokpa raija sing adudi Maharashtra Bihar Madhya Pradesh Uttar Pradesh Gujarat amasung Andhra Pradesh ni Health and Family Welfare Mantraloy na
मियामदा monkeypox lainagi matangda paksana khanghanaba raija amasung union territory singda haikre mantraloina thokpa advisory amagi matung ina raija singda surveillance ki thorang paikhanaba hairi advisory aduda laina asigi test tawnaba laboratory singi maminga loinana clinical management protocol sing infection prevention amasung control practices na singba yauri mantraloy asina health facility singda senior official singna raija amasung jila thakta laina asi thengnanaba sem sariba sing nauna yangsinaba khanghankhre hospital singda laina asi naba amasung chingnaba miyoi sing tongana thamnaba isolation facility sing semgatnaba su mantraloyna khanghalli Food and Public Distribution Mantri Prahlad Joshi na hairi Bharat na ethanol puthokpa amasung sizinabada malimgi oina khwaidagi sauba ahumsuba leibak oiri New Delhi da numini gi oiba India Sugar and Bioenergy Conference hodokladuna Sri Joshi na hai haukiba sahi tara rom asida leba asida su thabagi sang asi sada taranipan hengetle aduga su puthokpagi sangna sada nifu hengetle mangna hai sarkar asin haukiba sahi da National Green Hydrogen Mission hodoktuna leba asina malimgi oina green hydrogen siznaba amasung mapan lamda yonbada lupa koti 38 satret nifu taret ki senpham tanba ngamkhi World Tourism Day ngasi malimgi leba kya da pangthokli tourism na miyam gi marakta mari phagarhana bamsung sel thongi pibam phagarhan bada lawriba thodang buning singduna sahi khudingi numit asi palan tawbani kumsi sahi gi palan tharom asi gi theme di tourism amasung santi haibasini tourism mantraloyna sinduna New Delhi da ngasi World Tourism Day gi thorom pangthokani Uparashtrapati Jagdeep Dhankar thoromdu da wangangani thoromdu da kumsi sahi gi best tourism village award sing yenthokani Panbayai Raja Sigi Oinasu Andro Village Best Tourism Village Award Pinabagida Makhangatpada Yauri. Ngasi Pongba Pause Singi Maroiba Pausingi the Mak Hausi Khaidem Geetchandra Leire Geetchandra. Thagacharing Nganthoi. Chief Minister na MSCB gi Anova branch ani hangdokhiba Thoram Aduda Chief Minister na Phongdokhiba Wafam Yauna Tongan ba Pausing ngasi Manipur do Phongba Pause Singi Ahanba Lamaida Maroiba Pausing oina Phongnari. Nagaland amasung Arunachal Pradesh ki district tharada chanakhiba afasfa thataruk sangdokhre haiba pau huelan pau sege ani suba headline todur phongli pau asi Hills Hornbill Express tasu han balamaida maroiba pawin phongli beng lairibasi miyamgi mateng pangnabani wahanna ba natte lon lawruga singbagi hainabi thambiu CM haiba pau amasu narol thodang pau sege han ba headline toduna phongli Manipur ki irang losinaba UNHRC da Kuraijam Athauba Yauna Speaker Ohumna Pukhat Khe Haiba Pau Amusu Isel Express Pau Sigi Han Balamaida Maroiba Pau Oina Phongli NH37 da Changsilamba Matam Kaktaba Lambi Tingbagi Khongjan Yanaba Purakpadagi Handokre Haiba Pau Manipur News ki Han Balamaida Maroiba Pau Oina Phongli Pau Asi Tongan Bamongda Headline Tawduna Ganphu Men Mail ki Han Balamaida Maroiba Pau Oina Phongli Tausiam area ki ban handoki bagi pau amasu Tamenglong Times pau sege ahan balamaida maroiba pau ina phongli Kuki UG samapan changlakre hairam laga hut leithoki bagum leithok kadawri bra haiba pau amasu sanareba pau sege ahan balamaida maroiba pau ina phongli Athuba matamda Indo-Myanmar border fencing thaba haudawri haiba pau amasu Shanghai Express Manipuri amasung English edition ki ahan balamaida maroiba pau ina phongli Pongapam Pauseda, Center gi Sarora Singnare Kokomi Haina Phongli. Center na NSN IM Bilusing Bisinga Makhatana Wari Sananaba Barton Torokraiba Paumasu, People's Chronicle Pausegi, Ahan Balamaida Maroiba Pau in a Phongli, Pau Asi Imphal Free Press Pausegi, Ahan Balamaida Su Maroiba Pau in a Phongli. World Environmental Day Pangthokibagi, Pau Manipur Mel Pausegi Ahan Balamaida, Maroiba Pau in a Phongli. Nganthoi. Thagatsari Geetchandra aroibada maroiba pau amuk hana security force na raija sigi singam sung tampaki tongan ba jila singda thiba humbagi thabak sathabada nongmai amasung bom yauna khusukulai kya phagatpa ngamle tare suba rashtriya posan ma tongan ba thorum koti 1995 ge loinana leibak sinba thongna pangthokli amasung health and family welfare mantraloina miyamda monkeypox lenagi matangda paksana khanghanaba raija amasung union territory singda haikre paulojare